Ngasi October tang 18 thangja numitki Imphalda phongba paujai kharagi headlines pathokjarage taminarasi. Pung 13 da manga sikhi record oina 338 hengatki. Jenims ki surgery department da Dr. Taraga Nipan positive oire. SOP thoktree phawba school hangdana bakhangan kre. Indian Union de yauroi amasung Indian Constitution su yaba ngamloi I am chief. Transfer and posting da political gi khut yauraklabadi ACR da record tauragani. Ahan boina thangmaiban kendra gi mafum khara punna containment zone lauthokre. Positive hengalak palakai numitara miyoi amata mapal thokandana thamba hauragani bumnun mang. Kuki singi puwari amadi ngamkhaida singnarakpa yaroi KNA. Myanmar romgi pochai puthokpa yaroi haina thinglubadagi more lambida irang thokre. Remdesivir yauna hidak mari di COVID-19 gi aruba case da karimata kanade WHO. UK gi Durham University da mahiroi amasung staff lesing amarom COVID positive oire. China da COVID-19 gi approved tawdriba vaccine mi singda paksana sizinari. Mirabai na khwang da sokpagi khudong chadaba mayong na kraba matung ngatkatna US pangkre. Ultimate table tennis COVID-19 laichat nambaram oiraga postpone tawkre. HI na sinduna online coaching course pangtokadauri. Amasung ahum suba North East Thangta Festival loisin kre. Thank you.